Miyang tabiriba pumnamapu Gorbachev na ahan mamaktada taram okchari ngasi gi video asidi July tha asida lupa lising tra manga gi makhada leiba Khwaidagi Faba phone Ahum khaki matangda khangitcharaga semjaba video ni video asi hodungai gi mangoina na miyang tabiriba pumnamakna channel asibu mapung phaba channel amo oina bagi damakta subscribe tobiramu video asibu like tobiramu amadi share tobiramu ngasi gi video asi matang asida haujarage Ngasigi list asigi ahanbada leriba phone asidi Realme gi Narzo 30 hairiba phone asida processor da Helio G95 processor battery na 5000 mAh ki battery ni loinana 30 watt ki fast charging support towi camera da 48 2+2 gi megapixel camera loinana selfie gi damakta 16 megapixel camera su yauri 90 Hz ki screen refresh rate ni Android 11 support towi amasung hairiba phone asi 6GB 128GB ki phone ni phone asi adomna online degi lupa lising tramanga imakhada ilai na leiba phongbigani hairiba phone asida expandable memory da 256GB ki expandable memory loinana camera da yauriba sensor asi Samsung gi CMOS sensor ni hairiba camera asida slow motion portrait mode na chingba anoba features kaya su uwa khongbigani Ngasigi list asigi ani subada leriba phone asidi Poco gi X3 ni hairiba phone asida processor da 732G Snapdragon processor battery da 6000 mAh ki battery amasung 33 watt ki fast charging support towi camera da 64 megapixel gi camera ga loinana 13+2+2 gi camera mari loinana selfie gi damakta 20 megapixel gi camera su yauri hairiba phone asi 120 Hz ki screen refresh rate ni loinana Android 11 support towi 6GB 64GB ki phone ni amasung stereo speaker liquid cooling na chingba anoba technology kaya su hairiba phone asida yawi hairiba phone asisu adomna online da lupa lising tramanga gi makhada ilai na leiba phangdaba phone amani hairiba phone asigi expandable memory na 512GB ni hairiba phone asida Gorilla Glass 5 ki protection su piri loinana phone asida su slow motion portrait mode na chingba anoba features kaya ubo phangbigani Masigi list asigi ahum subada leiriba amasung aroibada leiriba phone asidi Redmi Note 10 ni hairiba phone asi aina ahanba position da thamjabagi maramdi hairiba phone asida Super AMOLED display support towi hairiba phone asi processor da Snapdragon 678 processor battery da 5000 mAh ki battery loinana 33 watt ki fast charging support towi camera da 48 amasung 2 ki camera mari loinana selfie ki damakta 13 megapixel ki camera su yauri hairiba phone asi Super AMOLED display oibana adongi content consumption online da karigumba pot ama yengba matamda natragana video yengba matamda yamna nungaiba adogumba phone ama oigani hairiba phone asi 4GB 64GB ki phone ni loinana phone asida Corning Gorilla Glass ki protection su yauri phone asigi expandable memory na 512GB ki expandable memory ni hairiba phone asida yauriba camera gi sensor asi Sony gi IMX582 sensor ni phone asigi camera asida night mode pro mode time lapse slow motion portrait mode na chingba anoba features kya ubo phangbigani loinana phone asi splash water amasung dust protection su piri adomna lupa lising tra manga gi makhada leiba 5G support over phone ama leinabagi damakta thibiba oiragadi hairiba phone sing adugi matangda su yamna tentakpa video ama yamna thuba matamda channel asida thagatcharake adomna channel asibu subscribe tobiyo amadi notification bell da su nambiyo hairiba anoba amasung hairiba video kya asi lakpa matamda hek lakpa khangba ngamnabagi damakta hairiba phone sing asigi list asi senjarba matungda Samsung gi Maikadagi yamna faba phone amasu nauna launch tawre hairiba phone asisu mayami mafamda share tawjaram ge haiduna video mate asi hapchanjabani hairiba phone adudi Samsung Galaxy F12 ni phone asta MediaTek Helio G80 processor 6000 mAh ki battery loinana 15 watt ki charging support tawi camera da 48 2 amasung 2 gi camera mari loinana selfie gi damakta 13 megapixel ki camera su yauri phone asi 90 Hz ki screen refresh rate ni loinana Super AMOLED display support towi phone asi 4GB 64GB ki phone ni expandable memory da 1TB faoba expand toba yai phone asi da Samsung Pay Mini su support towi phone asi ahan bagi oina introductory price oina lupa lising 13 ga makhaida phangbigani hairiba phone asigi ahan ba sale asi July gi tang 13 da sale hogani
ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯂꯨꯄꯥ 15,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯥꯝꯅ ꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯁꯤ ꯑꯩꯅ ꯍꯥꯞꯆꯤꯟꯖꯕꯅꯤ ꯂꯣꯏꯅꯅ ꯑꯗꯣꯝꯅ Redmi Note 10s ꯁꯨ ꯌꯦꯡꯕꯤꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯑꯣꯐꯔ ꯂꯩꯕ ꯃꯇꯝꯗ ꯂꯨꯄꯥ 15,000ꯒꯤ ꯃꯈꯥꯗ ꯐꯪꯕ ꯌꯥꯝꯅ ꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯃꯁꯤꯅꯤ ꯂꯨꯄꯥ 15,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯍꯨꯝꯈꯛꯀꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯇꯦꯟꯇꯛꯄ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯆꯧꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯇꯨꯡꯗꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ